लिसिंगनी द मालेम की कैंसर लाइना नाहलब सिंगिदमक यूनियन ऑफ इंटरनेशनल कैंसर कंट्रोल UICC हाइना अहानबो ओइना स्विट्जरलैंड की जेनेवा दा हौदोखिबा वर्ल्ड कैंसर डे की थरोंगा मरी लेनना ngarang porongpat leiba Carkinos Hospital na sinna United by Unique haiba hiramda cancer gi matang awareness amadi lemna laingbagi camp ma pangthokre thormaduga mari leina na Carkinos Hospital asigi medical superintendent oina thaupuriba Dr. Y Indeborna fongdokhibada iramdam asida leiriba cancer na halaba mioi kyabu angamba thakta mating pangna haiduna Carkinos Hospital asina mapung fana loisinba ngamdrabasu miyamgi seva tawduna admak laglibani haiba anaba asi layengba matamda sel yamna changba maramna layengba ngamdana leikidaba amadi mapalamda chatuna sel mayam ama tinglabasu layengba ngamdaba kaya ama yauribani adubu Carkinos Hospital asida lainga ki mateng amadi hospital asigi maikaidigi yamna advance oiba khutlai kya sizinanduna ahongma mamalda layengli cancer laina asina nare haiduna mapalamda sel yamna tinglibasing asidagi kharda oirabasu fahannaba hospital asida laktuna afafata tanabiu karigumba mafam asida lakpa ngamdrabasu mapalamda chatpa matamdasu hospital asina angamba mateng pangani loinana cancer hayulba laina asi hereditary oiganba maramna imungi ahal singda nabagi chingnabal poglabadi test tokthokpiu hainasu appeal tokhi akoina cancer line bada asamna changi financial cost lairba patient ayamba yengba ngamdadana layengba ngamdadana adagi mapanda chalaga paisa yam tingdana leitabna ayamba adagi layengba ngamdadana sikiba nungaitaba yamne yawi masigi demakta akoigi Carkinos haibasi hodik Reliance company na loksan grabani makoina paisa thadabiraga Manipur government dagi maikai dagi su mateng pibiraga akoina patient singbu yamna ahongba mamal haidi affordable cost da yamna akoigi sophisticated oiba khwaidagi phaba treatment quality care ase akoina pizari World Cancer Day ka lakpaga loinana akoina free health camp adagi free examination adagi anabasingda leitabasingda akoina concession haidi yamna discount piduna anabasingbu akoina yengjadana miyamgi seba tawjari Manipur da thok lebi ira ngasi laksinaba Manipur Police amadi Central Force ya punba kangbuna chinga masung tampak mafam kaya da thibu humbagi thabak leptana chathari ngarang su Manipur Police ki kangbuna thibu humbagi thabak chathabada aina thingkraba lalahulup ani gi mioi sing fagat pangamle hairi Police ki pawn hai Manipur Police ki kangbu amana ngarang Imphal East ki Mahavali dagi aina thingkraba lalahulup KCP PWG gi mioi ani fagat pangamle Far mioi sing adudi ningthaujam Jupiter atopaming bungsa chahi kungataret amadi sorokhaibam Amarjit atopaming halakpa khuman amadi abo kawi masagi chahi kungani sure mioi sing asi Imphal gi akoibata leiriba miyam dukan famliba sing amasung lainga ki karmachari singdagi sel khaibada kenaba mioi sing ni haiba khangba ngamkhi makhoi M20 pistol ama kapa yari malu manga yawa magazine ama mobile phone ani amasung two wheeler gari ama fagat pangamkhi Pawasin makata na hai Manipur Police ki atopa kangbu amana Imphal West ki Lamphel Police Station ki manung chanba Tagel Kolom laikai dagi UNLF ki mioi amasu faki Far mioi adudi Lauremba mani atopa ming Luren ngamba amadi mani mukta kawi masagi chahi nimputaruk sure mahak Imphal gi akoibada lairiba lainga ki office singdagi sel khaibada hakthengna chenaba mioi ni haiba khangba ngamkhi mioi sidagi mobile phone ama Aadhaar card ama amasung sel oina lupa lising mani chani humdra yawba amuba machugi wallet ama yauna two wheeler gari amasu fagat pangamki hai Manipur Lenga ki Department of Veterinary and Animal Husbandry Services na sinungarang Sanjentong da laiba Farmers Training Hall da nomongi oiba training program ama pangthokre Biomedical Waste Segregation Management and Disposal haiba hiram da pangthokre training aduda maroiba official amadi staff kya na surgyakhi Churachandpur thokiba dongmai kamnagi thodok laikhiraba Colonel Biplov amasung laikhiraba Rifleman Marida Assam Rifles nai kai khumna booth kre tharomasi gi saroga moina ngasi laikhiraba Biplov Tripathi gi imung manungi mioi singna khuga garrison mamangda Biplov garrison haina mingthonaba mahakim ningsing yumbi amasung maikum hangdokhi loinana imung manung amadi Assam Rifles ki personal sing laikhiraba Colonel Biplov amadi Assam Rifles sumangi mafamda haikat laikat tamduna ikai khumnaki Assam Rifles ki khuga garrison da pangthokiba thoromda IGR South Major Rabrup Singh yauna makok thongba official kya su sarugyaakhi loinana January 13 tagi hawduna chatharakiba Colonel Biplov Tripathi Memorial Football Tournament loisinkhre Tuibong Peace Ground chatharakiba tournament aduda punna team 13 na sarugyaakhi sahi asigoina tournament asigi nupi ki kanglukta
Zengsol Football Club amadi nupagi kanglupta Sangam Football Club na winner oiki. Manipur Lengak Department of Veterinary and Animal Husbandry Services in Ngarang Sanjin Thong the Labor Farmers Training Hall the training program amapang thokre. Biomedical Waste Segregation Management and Disposal Haiba Hiram the Pang Tokyo training aduda Department ki maroiba official amadi staff kya na saruyaki. Professor Dr. Ahandem Santa Ems Mangalagiri ki Executive Director oina thaupu kre. Mangna Executive Director oina nauna lakpada Ems Mangalagiri ki staff amadi faculty sing harauta yamna opagaloina na mahaki lising makhada institute asi hena kumang sausin ba madi mingchet kaya purakpo oirsanu haina su Executive Director bu tram no ugli haina Ems Mangalagiri ki social media post amana phongdorakli.